Ngasayuk phongkiba tongan-tonganba Manipuri sephongsing amasung thokiba thawdok wathokisingdagi maruoibi ipausing miyamna thamjagi ahanbada hoyelan paudagi lakhusaraga numit yangkhaini suraglaba Manipurgi lan hena kanchilakle mafam ahumda kapnakhre tidim lambigi kwaktada leiba uku ama Scorpio gari amada fit tawba bom pakhayan thugairamle Manipurgi majority Meetei furuki mathakta narco terrorist ni hainaraglaba kuki khulai paibasingna makhoiga lol tinaba Myanmar gi underground activist singa kusamladuna Meetei furupu pungtum tumna losilagi habigi matagum numit yangkhaini sujilaglaba fawda leptana landarakibagi makhatarakpada ngasisu Imphal West ki ingawro harau thelamadi Imphal East ki goltabi urangpat nakalani gi marakta khuthoknabagi thawdok sing thokraba matung ngasi numidang pung 3:30 tarakpadana Bishnupur district ki Phaboksaw ikhai PS na koliba tidim lambi paringi kwakta amadi Phaboksaw ikhai awang lekai anigi marakta sienba moirang tulul gi mathakta shawa kalbat ama Scorpio zip amada mapangal kalaba IED ama plan tawduna thugairam manak nakpada leramba Meetei pangal nupa masa ahum soktuna lekanakhre Kuthoknabagi thawdoksing asi ahanbada Shangmai PS ki manungsanba ingawrok Meetei khul maningda leiba singi sarukta saba bunker singdagi kuki militant singna kanto sabul tamna noi kap tharakhibane Masida State Force ki maikaidagi sukhut handuna kapnakhi nakal anina kuthoknarakpada mapan gi force ki personal khara thulaktuna 2-inch mortar bomb kapsinba hawbadagi kuki militant singna nomai kap tharakpa lepkhi thawdo asiga ikan kanadana nungthil pung manga makhairom tarakpadagi na pung 8 helak fawbada chenjam chirang maningi singthakta leiba kuki singi khul harauthel sanction amadi molline na singbu khul singda saba bunker singdagi Meetei khul sing tamna nomai kap tharakhibane thawdo asida su khul ngak liba khunja singna handuna pung ama makhairom kuthonakhi thawdo asigi pauta abadi state ama central force sing sangsilaktuna bom khara kapsin medagi kuki militant singna makhatana nomai kaplakhide adumainama numidang athengba phawbada nakal anina position lawnaduna lehawnakhi amaramda ngasi nungthil ingawrok ta thokiba thawdok ikan kanadana goltabigi orang pata su kuki militant sing nomai kapsilakpadigi Meetei khul ngak liba khunja singnasu khut handuna numidang wairam pung 3 makhai tarakpa phawba nakal anigi marakta khut thoknakhi hairi adumainama nomai kapnakhiba thawdok ahumakta asianagi yawbagi pau official oina phangwang phidi nomai kapnabagi thawdoksing mathang thokraba matungdana kokta amasum Phaboksaw ikhai awang lekai gi marakta leibati dimlambi paringi asoba uku asi IED fit tawraba gari Scorpio ama uku mathakta khamlaga pokhayanduna thugairamani thawdok thokphamdagi phangba pauna haibada bomb fit tawduna uku thugaibada sizinakhiba gari asi Churchandpur romdagi thawgolaklaga thawdok thokpham asida khamduna thamkhibani hairi masigi matung ikan kanadana bomb fit tawraba gari asi pokhayalakhibani uku thugaibada sizinnaramkhiba IED adu aduki matik mapangal kanduna akoibada leiba yumsingi thongnawgi glass phawba akai aitoi thonki adomainama uku asigi masa pumba sinma thungna amangada thokolambadi oikhide hairi adobu khwaidigi ngaklibdi mapangal khalaba bom asi pokhayalakpaga panthatana electric ki mai mutkhi amasum kadomdagino khangdaba maikaidigi nomai round kharasu kapsilakhi hairi thawdo asida soklaba Meetei pangal angangsingna kokta ward number 7 dagi MD abasai taraga manga apokko MD susat MD Alpha sai taragam to apu MD Salaudin amasum kokta ward number 8 tagi MD Yunus sai taragani pan apu MD ibotoni makhoi ahumak ahanbada moirang CIC da pukhalam laba matungda phibam khara luba MD Abbas Rasmidis da pukhatuna makhatana lakanakhi thawdo asida sizinara bagari adudi maki part punamak lawiyadan akai aitoi thoki amasum thawdo thokphomgi akoibada su gari gi part sing paithoktuna takhi thawdo asigi pau phangmaga police amadi command personal panthadana sangsinna thi humagi thabak sathaki adumanama mifami pun yawkhidabadana tana thawdo asi kanana tholam libano haiba khangmangam khidri swaidi makasa tharak poina to pawman India gi BJP yawdaba political party singi patana da pangthokadaba mifamna Manipur gi wathok national issue ni lakthokpinaba taksinkhre ML Ranjit Thasiki taragani thoida Prime Minister unanabagi damang appointment pibinaba haijakhibaga loinana Manipur haujuk oiriba phibam sing laksinduna tangdu loitaba puraknabagi dama khuthingjinbinaba haijanabagi tanja ngairakhiba Manipur gi political party taragi manungda yawriba Congress ki MLA K Ranjina Delhi dagi phongdurapada Manipur gi issue sing asi national issue amani haina lakthokpinaba Congress yauna party taragi mute singi magi central leaders sing taksina khairi
loinana mathang sei English ngani ga kun ga mari da pangthokodoriba parliament mikhal gi mangoinana leba sigi BJP yaudaba political party punamaki mifam ama Bihar gi Chief Minister Nitish Kumar na asoba thaudang lauduna tha sigi kun ga humdoida patana na pangthokodaba mifam na su Manipur gi issue si national issue amani haina lapthok pinaba takshin khairi MLA na makhatana phongdorakpada political party taragi mute singna Prime Minister unanaba ngairaklebasu unabagi tanja pirakhidabana union lenga ki maikei da hausuk Manipur oirakliba phibam sing asigi matangda aronbe agenda ama yaure hebise mek seng lairi union lenga ki maikei dagi su Manipur bu mase tahange haibaromda masiga mari leinaba thabak sing satharakpadi oiroi Manipur gi territorial integrity sungkai ke hendana masum kokilen gi demand phawbusu piraktaba yari masi oiragasu Manipur gi apunmagi ngamkai sungkai ke hendana Manipur manungda administration gi maikeida karino ama thaurang taraktuna soidana worries ama purakna ba honarakani haibigi singnaba lairari singnaba haujuk pawbana Manipur oirakliba phiba masigi matangda India lenga ki maikeidi gi satharakliba thawong sina hena malhanbani haina suma khatarakli amaromdana mo aishu mama amanina nakhoi saina khangi thauna phabi Manipur gi isi isal singna ingta papurakna bo hona biu Sonia Gandhi mamang thagi ahumdagi hawraklaga ngasi numit yangkhaini suraklaba fawd Manipur da asoba human tragedy thokli haba wafamna mang tharaduna Congress Parliamentary Party CPP gi chairperson Sonia Gandhi na Manipur gi ibung ipa amasum isi isal sing haina saihauduna marks mama ama oibanina nakhoi gi saina khangi hairaduna maru oina aigi thauna pharabi Manipur gi isal ise singna hajaraba Manipur ingta papurakna ba lambi da lamjing biu haina apul tarakli loinana ngasi phawbada leptana thorakliba thagdok singna maram oiraduna laikhidraba nungsiraba punamki mafamda su thamoi sona awaba phongdok sari haina su phongdorakli haujikti aikoi maruoiba lambi singi aphangba lamlong amada lairi hairaduna aikoi gi apambadi tungda horakliba angang singbu aphaba mong lehanana bo honagadaba lambi oina khangadabani haidi ngasi mayoknariba phiba masidagi aikoina sanglaba amaga thajanabagi lambi da satuna hena mapangal khalanana bo honamina sena su phongdorakli amaromna separate administration phangdriba phawba compensation laudana bo goremna khre haujik phawba leptana satharaliba kanglup masilgi irangna maram oiraduna nakal animaki miyoi kya asi anama yona khrabasu ngarang Churchandpur gi hyang tamda leiba YPA gi GHQ hol pangdukiba mipamamana irang manungna laikhidrabasinggi lengana compensation pibaga loinana lainga ki thaba ama pigani haikibada kuki singna taliba separate administration gi demand phangdriba phawbadi laudana ba indigenous tribals leaders forum na khangan khairi makasa tarak poina to perform Churchandpur da Meitei gi yum amata Leitre Meeteilon ngang bathingkhre pakhatpadagi me mari da laikhidabi Meitei nupi amagi haksang karam tholamgadagi khangdre hakthengna paudam Churchandpur gi khunjama me ahum English ngani ga kun go humdoi digi ngasi numit yangkhaini suraklaba fawda leptana satharakliba lan gi khamthengba saitheng phangduna awa maisa khangliba nupi ama yauna miyoi kya ga leptana hakthengna wari sarakpagi makha tarakpada ngasisu Leimaramgi Kangjebung manakta leiba sagatkiba nupi macha singa hostel da hangliba relief camp da leirakliba mayuma kai mai thadokibadagi lanjennarakkiba Churchandpur gi deep violence Leimaram laikai dagi masagi sai kunthra ga tarkrom suraba miwe manahai mana lairiba khuladuri sunatagi yum kungnithoi muktamak leijaba abikpa Meitei kulni adubu tribal solidarity ma satpa loiraba matungda koki singna irang horakle haiba tabadagi Meitei sing khara yamna lairiba khumujama Meitei laikai da sensinduna thawai hingna wonaki selingagi sairak mamangdasu Meitei singda attack tawba irang ni thokibagumna nungalaga adumak nemthajakhini khanduna masagi miyumda nungalaga hanjanba yagani khangi haidi adubu milising ahumrom lairiba khumujama Meitei laikai da yamlaba kuki sing sangsilaktuna attack sa tharakhiba amasum yung kya paktapna mai thabagi thawdok adugumna sauna thulakani thajakhidi license nungmai paiba Meitei masa kharagi maikei dagisu masanga phoksanaba nungmai maru amma ni kapa yauki adubu yum thugaiduna mai thananabagi damak thomjilakhiba miyoi sing aduna yamanbana makatana karisu tawbangkhidi ahanba numita khumujama Meitei laikai gi yum loinamak mai thakidi adubu laikai sigi Meitei sing yauna atopa Churchandpur gi Meitei laikai dagi selakpa miyoi singdi mafam saba yengladuna hingnaba lonaki nonganba mathangi numita Assam Rifles na ahanbada nupi angang amasum ahalaman sing hana hondoklaga
ꯑꯇꯩꯅ ꯀꯣꯟꯅ ꯍꯨꯟꯗꯣꯔꯛꯄꯗ ꯌꯧꯔꯛꯇꯨꯅ ꯃꯦ 4ꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯀ꯭ꯋꯥꯛꯇꯥ ꯐꯥꯎ ꯌꯧꯔꯛꯄ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗ ꯊꯠꯂꯝꯕ ꯀꯨꯀꯤ ꯃꯆꯥꯁꯤꯡꯅ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯄꯗ ꯌꯥꯎꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯎꯆꯤꯟꯅꯆꯤꯟꯅ ꯃꯣꯏꯔꯥꯡꯒꯤ ꯀꯣꯟꯖꯪꯕꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯂꯩꯃꯔꯥꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 2ꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯅ ꯃꯦ 3ꯗꯒꯤ ꯂꯦꯞꯇꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯆꯠꯊꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯣꯜꯗ ꯖꯧꯕꯦꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯒ ꯃꯤꯇꯩꯁꯤꯡꯅ ꯈꯨꯒꯥ ꯇꯝꯄꯥꯛ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯥꯏꯅ ꯊꯣꯟꯖꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕꯤ ꯑꯁꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯈꯠꯄꯗꯒꯤ ꯋꯥꯟꯊꯔꯛꯇꯨꯅ ꯂꯩꯈꯤꯗꯦ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯇꯩ ꯃꯆꯥꯁꯤꯡꯕꯨ ꯃꯊꯪ ꯍꯣꯟꯗꯣꯔꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟ ꯃꯐꯝ 3ꯗ ꯊꯝꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯦꯝꯄꯁꯇ ꯍꯣꯟꯗꯣꯔꯛꯇꯨꯅ ꯊꯝꯂꯝꯕꯗ ꯌꯧꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 2-3 ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯤꯇꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯔꯦꯜꯁꯤꯡꯅ ꯄꯨꯗꯨꯅ ꯊꯝꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯥꯟꯖꯦꯟꯅꯔꯕ ꯃꯤꯇꯩꯁꯤꯡ ꯀ꯭ꯋꯥꯛꯇꯥ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯑꯌꯥꯝꯕ ꯌꯧꯔꯛꯈ꯭ꯔꯕꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ 3ꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯣꯁꯁꯤꯡꯗ ꯊꯝꯂꯛꯈꯤꯕꯁꯤꯡꯗꯤ ꯅꯨꯃꯤꯠ 9-9 ꯂꯩꯔꯛꯈꯤꯕꯅꯤꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯛꯁꯦꯜꯂꯕ ꯃꯐꯝ 3ꯁꯤꯗ ꯂꯩꯔꯕ ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯅꯨꯡ ꯊꯥꯖꯤꯟꯕ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯕꯨ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯊꯝꯕꯒꯤ ꯂꯝꯕꯤꯗ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯊꯠꯇꯨꯅ ꯄꯨꯊꯣꯛꯈꯤꯕ ꯍꯣꯟꯗꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯥꯎꯕ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯕꯨꯖꯝ ꯑꯦꯕꯦꯝꯍꯜ ꯆꯍꯤ 60ꯒꯤꯗꯃꯛ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯅꯆꯤꯡꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯔꯦꯜꯁꯤꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤ ꯂꯩꯅꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯂꯧꯔꯒ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯕꯁꯨ ꯈꯪꯅ ꯆꯥꯅꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯨꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕ ꯎꯠꯂꯛꯂꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯩꯂꯣꯟ ꯉꯥꯡꯕ ꯁꯤꯖꯤꯟꯅꯕ ꯄꯨꯡꯊꯤꯡ ꯊꯤꯡꯂꯦ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕ ꯎꯠꯂꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅꯁꯨ ꯏ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡꯒꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯩ ꯊꯥꯕꯗꯤ ꯅꯠꯇꯦ ꯀꯨꯀꯤꯁꯤꯡꯒ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝꯁꯤꯡꯗꯤ ꯃꯩ ꯊꯥꯔꯨꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯂꯞ ꯍꯣꯟꯗꯣꯛꯇꯨꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯨꯒꯥꯏꯕꯅꯤ ꯃꯁꯤꯗ JCBꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯂꯦ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯕ ꯁꯤꯗꯣꯛꯂꯤꯕ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡ ꯁꯥꯔꯝꯕ ꯃꯐꯝꯁꯤꯡꯁꯨ JCB ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯝꯊꯣꯛꯂꯒ ꯂꯝꯍꯥꯡꯁꯤꯡ ꯑꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯍꯪꯍꯜꯂꯒ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯦ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯤꯠ ꯁꯥꯍꯅ ꯖꯨꯟ 12ꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯀꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯈꯟꯅꯅꯕ ꯊꯥ ꯑꯁꯤꯒꯤ 12ꯗ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯀꯅꯤ ꯍꯌꯦꯡ ꯖꯨꯟ 22ꯗ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯥꯇꯥ ꯀ꯭ꯔꯣꯁꯤꯡꯗꯒꯤ RTS ꯀ꯭ꯔꯣꯁꯤꯡ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯁꯟꯖꯦꯟꯊꯣꯡꯗꯒꯤ ꯃꯤꯅꯨꯊꯣꯡ ꯐꯥꯎꯕ ꯃꯤꯅꯨꯊꯣꯡꯗꯒꯤ ꯍꯞꯇꯥ ꯀ꯭ꯔꯣꯁꯤꯡ ꯑꯃꯁꯨꯡ RTS ꯀ꯭ꯔꯣꯁꯤꯡꯗꯒꯤꯅ ꯁꯟꯖꯦꯟꯊꯣꯡ ꯐꯥꯎꯕꯒꯤꯗꯤ ꯀꯥꯔꯐ꯭ꯌꯨ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯂꯣꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯀꯥꯔꯐ꯭ꯌꯨ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯂꯕꯁꯨ ꯃꯩꯇꯩ ꯂꯪꯒꯣꯜ ꯑꯦꯔꯤꯌꯥꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯂꯪꯒꯣꯜ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯅꯥꯔꯩꯕ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯤꯠ ꯁꯥꯍ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯏꯐꯤꯖꯤꯗ ꯃꯤꯌꯥꯝꯅ ꯁꯦꯟꯗꯜꯅ ꯀꯟꯈ꯭ꯔꯦ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯏꯔꯥꯡ ꯊꯣꯛꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ USAꯗ ꯆꯠꯇꯨꯅ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯃꯔꯝ ꯆꯥꯗꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯌꯣꯒ ꯗꯦꯒꯤ ꯊꯧꯔꯝ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯇꯪꯈꯥꯏ ꯊꯤꯡꯖꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯍꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯏꯪ ꯇꯞꯄꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ USAꯒꯤ ꯈꯣꯡꯆꯠ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯏꯐꯤꯖꯤꯗ ꯁꯦꯟꯗꯜꯅ ꯀꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯊꯧꯕꯥꯜꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 30ꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯟꯖꯦꯟꯕꯝ ꯁꯣꯔꯣꯖꯤꯅꯤꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤ ꯍꯥꯠꯄꯅꯆꯤꯡꯕ ꯀꯌꯥ ꯆꯠꯊꯔꯛꯄ ꯅꯨꯃꯤꯠ 94ꯅꯤ ꯁꯨꯔꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯑꯣꯡꯅꯤ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯒ ꯄꯥꯎꯖꯦꯜ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ
condemn tawi Manipur gi Chief Minister Nongthongbam Beren su ing tapa pubira u tonga sandopi ganu haibanatana atopoi amata haida basi su condemn tawi Manipur gi BJP bu lusing libi e sardana Delhi de satuna wa tanari bani haina laithopa Manipur gi nupi mayamna lambi da ahing kaya yarek tuna sangshili bu khongjang singa sida nong mata faw yaw da vaibasi nupi miyamna condemn tawfam thui maram aduna ngasigi International Yoga Day asi yaningde ngasigi numit asida Prime Minister Narendra Modi na pigadoriba pausal Peace and Harmony haiba wafam si aikoni yaba ngamloi masagi leba asigi pikraba state asida tariba numit nifuga nipan suraba awaba sida hana yenglaktarga matawkram na malemde ingtapa pausal pigadoriba naiki mauna makhata na hai matik sadraba Prime Minister asigi mayukta aikoi miyamna amatu oina lepa Mathautari Prime Minister da pakhom ama phangdriba fawba hena kanba khongjang sangsma mathautai aikoi miyam India lengakta haidana kadaida hairugodoribano hainasu paw stamakata na phangdorakli makasa tarak poina to papawna sarsit thangalakta badagi draka kona na phakiba ani bel pikre tungan ma thangdoksing na Manipur Police na draka kona na phabadagi kaisum sangda leirakhiba mioi ani ki sarsit matam sana thangalakta bana marmoiraga Manipur High Court na makoi ani bu bel thadokina ba khan khairi Press na pangwa pawgi matung ina ngasi ko na thadokraba miyoy singa dure lilong torel ahanbi law mga dagi MD Nurzaman gi masanupa Nurul Huda se kontrag ni thuay amaso lilong usoy pokpi tharaw rokti gi laikidraba Rasib Ahmad ki masanupa Sajid Ahmad amaso Nurul Huda ngasi hawkiba kumja English singa niga kungani thuay gi April kungani panda number 4 ko na fabra gi judicial custody dele rakhibani adubo SARS thangalakta badagi special court NDNPS na kumza English nga niga kungani thuy August kuntraga mathoy da BLP khrabani adubu Manipur nga ki special secretary home na hokiba kumza English nga niga kungani thuy September ni panda detention order ama thok tu mapu makhata na kaisum sangda thamakibani amaramda Sanjit Ahmad su hokiba kumza English nga niga kungani thuy April kunga mangada heroin ga kona na faraba matung judicial custody da rakhibani adubu SARS matam sana thangalakta brig special judge NDNPS thobal na default bail thadokibani marks special secretary home na August kunga mapan thokpa order amana makhatana phajinduna thamnakibani makhoi ani bu makhatana phajinduna thamagi matangda high court petition ama thangalakpadagi case asi high court na lakhathi loinana high court na kupna thijilaba matung amasung mamang thakta supreme court na sadakhiba case singi rai kupna yengsilaba matungda makhoi ani bu thadokna khankhibani loinana authority gi maikedi gi asoiba madi ahobu leirakpada madugi khudongchaba Fajinduna lariba miyoy singa duna phangadabani haiba wafam supali maramasina Manipur laingaki special secretary home na thokiba makhoi ani bu makhatana fajinduna thamnabigi order ado high court na kakthatlaba matung makhoi ani thadokibani hainasu pawsna makhatari panmayabani Manipur laingana satharakli bu war on drug campaign asigi manungsana drug kamari leinana fogatkiba migi masing angak phangna yamlaba sumari leinaba ayosina SARS matam sana thangalaktabadagi bel lathokibagi thawduk masing thingamdan leikrabani asumna drug kamari leinaba case ngasi lokatpada police ki mekedi asoiba madi ahoba kayamarum leibasina maramoiraga moral gi matung ina serak phangpham thoko mioi kayamarum ngasi phawu matik sab serak phangdana leikiba kaya yauri bani hanisu pawsta palakli Amaramdana Manipur ing tapa hanjin hanana center na athubura thabak lapat kadabani konat sangma Manipur thoklib irang asi loisinduna tangdu laitaba phiba amada hanjin haluna bagidama center lengana lokhapam tokpa thabak sing athubura lapat kadabani haina meglagi minister konat sangmana phongtokre pawmi singna pb statement amada minister konat sangmana hai Manipur thoklib tangdu laita daba phiba masi haksina lawi haujik Manipur si aruba phibam du lairiba si hanagum tangdu laita na lainabagidama state asigi miyam si ing tapa amadi masjidmana oibagi mari edu ngaknabasu apil tawki aikoi khudimangna Manipur ing tapa hanjilangna ba apil tawri loinana state asida mausagum ing tapa soidra hanjilakani ing tapa hanjilangna bagidama center lengana lokhatpam thokpa thabak sing athubuda lokhatpam thui Manipur si aruba phibam da lairibana awangpo state singi mipum khudimangna Manipur miyam gidama lepminaba mathoktai Manipur thoklibi irang asina maram oiraga meglagi state administration na state adu lakhiba Manipur gi miyam gi record ningthina tawri haina sumangna makhatakhi panmayabadi Manipur hawkiba me ahumdagi kanglup ani gi marakta hawrakhiba irang asina maram oiraga mishi minagi thawdo satharaktuna hawjiksu leptana sathari Manipur thoklibi irang asina maram oiraga hawjuk phawbada miyoi sam henbagi punsi mangkhre miyoi lising kya man mayum makai thadoktun lanjenari bani hanisu pawsida makhatana palakli
Makasa tarakpo na pong napampauksi di gato pamarui pa paukrana. FIU na Manipur lupa lakon gi mathakta transaction tawusing thizin baukre. Manipur thuk ni birang siga mari lainana saye sigi January amadigi horaga lupa lakon gi mathakta transaction tawusing gi mathakta FIR Financial Intelligence Unit na thizin baukre. Manipur thuk ni birang siga mari lainana ba yai haina khanbadagi saye sigi January amadigi state state lupa lakon gi mathakta transaction tawusing gi mathakta Revenue Department gi makhada FIU na thizin bahauki bani hairi. FIU की ऑफिशियल अमना फोंदोपगी मतुंग इन हौकिबा था तरु असिगी मनुंगदा अतोप लेपाक्तगी यावना सेल यामना चैरिटेबल्स इंस्टीट्यूट सिंगदा डोनेशन तोरकवा मदि अकाउंट ट्रांजैक्शन की थबसी FIU न थिजिन बाहरे हौजिक फावबद सिंगनबा बैंक अकाउंट सामग यांखैद महौसागा मानदब मोंगदा ट्रांजैक्शन तौब थेंगरे हाइदिबा अकाउंट सिंग असि मिजोराम अमसुंग नागालैंड दगी यावरी हेन रिपोर्ट अदुन हाइदि एजेंसी असिना मणिपुर बेस तब कंपनी अनि अमसुम ऑनलाइन बेटिंग कंपनी मंगागी मथक थिचली हाइरिब ऑनलाइन साइट अनि असि सही फेब्रुवारी थादगी थिंजिनख्रबने मणिपुर असि हौजि इरांग लेप्तना थोकबगा लोइनना यूनियन होम मिनिस्टर अमित शाहना स्टेट असिदा सलुरबसु वायोलेंस की थौदो असिदा हौजिसु नेम थब ngamdana लेरिबने हौजिक फेब्रुवारी थादा IT मिनिस्ट्रीना बेटिंग ऐप सामगा कुंथ्रागा निपान अमसुम चाइनागा मरी लेनबा मनी लेंडिंग ऐप मौद्रागा मरी अर्जेंट अमसुम इमरजेंसी बेसिस ता थिंजिनखिबने ऑफिशियल अदुना फोंदोकपगी मतुंग हौजिमकि ओइना थिंजिलिबासि मपुंग फानाबा होनारि स्टेट असिदा थोकलिबि इरांग असि ग्रुप खरना सेलगी मतिंग पिदुना थुगनब्रा हाइबदो हौजिमकि ओइना हाइब ngamdri हाइदिनिसु पाउसता मखाताना पल्ली मखासा थरफोइना संगा एक्सप्रेस तगे थोप मरोइबि इ पाउसुंग मयामना थमजगे हराउ थेलदा कापनाख्रे गोलताबी रोमदा फिबम कन सेमनरि इम्फाल वेस्ट डिस्ट्रिक्ट की लेमखोंग एरिया दा लेबा कुकी सिंगी बंकर सिंग असम राइफल्स ना थुगाई खिबा मरकता खरा हाइदोकलगा लेबा इम्फाल वेस्ट डिस्ट्रिक्ट की मनुंगसना लेबा सेंजम सिरांग मना की हराउ थेंदा ngasi nungthil pung ani rom kuki militant singa khungak pasinga akan mona khuthonakhe इम्फाल ईस्ट डिस्ट्रिक्ट की कांगपोकपी डिस्ट्रिक्ट अमसुंग उरखुल डिस्ट्रिक्ट की लोनाबदा लेबा गोलताबी मनाक्ता कुकी मिलिटेंट सिंग अमदी मैतै खुनगाक पसिंग मरकता फोरम सेमनादुन लेरि लैमखोंग लेबा यांखैगतरे सुबा माउंटेन डिवीजन की हेडक्वार्टर्स मनाक्ता लेबा कनंगमन एरिया दा गरंग सेंट्रल फोर्स की पर्सनल सिंगना मैतै सिंगी युम दा स्टेट फोर्स की पर्सनल सिंग यावंदना थी हुमगी थबक सतखिबग लोइना ngasina लैमखोंग एरिया दा लेरम कुकी मिलिटेंट सिंग मसिंग यामलबा मदि निंगथीना सेमलबा बंकर सिंग असम राइफल्स की कंगमुना थवाइख्रे ngasi nungtil pung mari khara helakpa aduwaidi Imphal West district ki Sanjam Sirang manakta leiba Haraukten area da masing yamna ba kuki militant sing apaba khulai loidana kum tharakpadagi maitai khungak pasingna sangsinduna nakananigi marakta pung amaga makhairam akan mona khuthona khraidi security force yauna sangsinduna akan mona khuthona kiba aduda aso apan yawbagi pawdi fangdri panbaya badi Sanjam Sirang manaki Haraukten manakta leiba kuki singda lairamba miyuising handaki irang aduna maram oiduna yum thadoptuna sien khrabane खुंजा नत्रबा खुन सिंगी मनाक कुकी मिलिटेंट सिंग बंकर सिंग साबग लोइना ngasi afaba makhal ki khulai sing paiba militant sing kum tharakhibane hairi atopa pawge likhun sing na hai ngasi numidang wairam pung mangarom tabada kangpokui district ki manung chanba lailon wifi amadi harau thelum digi sin kuki lalawu sing akan mong afaba makhal ki khulai sizina duna landa ba horapani chenjam sirang khurkhul makha maning laikai amadi Kanto sabal maka lekai gi akoi pamafam singna numai kapi gi makol sing taki tare subu Manipur Rifles ki kangbuna kut han ki amadi khungak diba khunja sing sem sadun leki nakalani makta aso apan yaw gi paulaite adomaina mak tangdu laita da ba phibam ama leibaga loinana khunja sing khungak na mi kup naum singna leinari haidi mari leinaba pawmana Sekmai police station gi manung sanma kadangban police station gi manung sanma kadangban part 1 tamna ngarang numidang kukila lawu sing numai round kya marung kapsila kraidi afaba makhal gi khulai matik sana paiba ko kila lawusingna anak badalai wasingdagi kadangban nomai kapslakhiba aduda aso apandi yawkidi hainasu thawdo thokamdagi phangwa pauna hairi kokila lawusing nomai kapslakpa aduda mafam aduwaida deploy tawduna leiba BSF Imphal West Command amasum IRB personnel singi apunbati mamana lalawusing adu tamna handuna nomai kaphi numai kapna badu sarona pungkhaya marum hena satakhi tuda kokila lawusing gi mekira aso apan khra yoramba ye haina pawgi likhun singna su phungtorakli saidak sida Imphal East district Kangpokpi district amasum Ukhul district lonabada laibu yengang pokpi goltabi amasum Monel jangna singma mafam sing koki militant singa khunja singa phibam semna dun laikra hairi apaba makhal gi khulai sing paiba koki
militeni haina thajabasing mafam aduwaida chatok sin tawbo thengnakibaga loinana khun ngakpa Meitei khunjasinga khut thoknarakpa yaba mongda phibam semladuna laikrairi lairiba mong adu tabada manak nakpada leiba security force sing sangsing krairi adumainama numidang anganba phawbadari khut thoknabagi paw phangdri atopa paw amana ngasi numidang wairam pung 3:30 rom tabada Moirang police station konba thamna popi maningda kaipha rota laumi khrana Moirang high canal phawbu ising yengba karubada kuki lalabu singna nomoi round ahum mari kapsilakre lebok phawdik aso apandi yahugidre nomoi kablak pamatungda mafam aduda ahen security personnel sing thomjinduna laikre sohidi adu hausikuna di meyam paw sumatang sai lusinjarage mas meyam puna no update ngaminase